Sahi sida nong lik na sugane, akakaraw gi warning layre ICAR. Manipur yauna awang nongpok India gi lamdam singgi wayna sahi asigi nong yam na lik na sugani adubo. Akakaraw gi warning di layri hayna ICAR ge. Agrometeorology Advisor Service ki Nodal Officer Dr. Irengbam Megachandra na phongdorok le. Lamdam asida ngasi ngarang kahe na sabagi chang ama lakli basigi matang da pauksi asiga. Dr. Megachandra ga kanana unaba madamahak na hay. India gi awang thang basaruk ayamba heatwave lakpa yabagi warning da lay adubu northeast ki wayna di yam ka hena sabagi phibam di oidre. ICAR Manipur Center ge data gi matungin na April amada sabagi chang ase 23.6 degree Celsius oy masidagi nongmanong magi khara helaklaga ngasigi wayna 32.3 degree Celsius yaure. April taraga tareta di Celsius degree 39.2 yaukiba thengna khre. Mahang na hay Northeast India gi wayna Manipur yauna nong subagi chang ase nemle adubu nong lay nung sit lakpa yabagi oithokpa lay loina na mamangda su nong khara watki haujiksu adumak watli haire. Malem gi wayna koibagi khal kaisilakpa sinasu ka hena khara safaramba Imphal Valley su haujikti sabagi chang ase hengalakpagum tawre. Nong gi chang ase chahi asi haurakpadage adumak watlaga laklay. Me thada nong khara chuba yabagi phibam da lay. June July gi di haiba ngamdre adumakpu karigumba churaktrabadi lau singu da su sauna akaiba kaya lakpa yai hainasu mahak na makha takhe. Kangpokpi da yum taret eviction chathakre security ka chawna mukna khre. Ngarang Kangpokpi district ki Kangsu police station gi manung chanba Kangsu Makhom village ta ain kaina sajilamba yum taret security gi akanba section thoranga loina na eviction chathakre. Eviction chathana bohona bada police ka chawna mukna ba thokpada ge irang adu laksana na bohona bada tear gas amasung rubber bullet shell kaya kapkhre. Civil Judge Junior Division Kangpokpi gi order matungin na Kangsu Makhom village ta ain kaina sajilamba yum taret adu ngarang ayuk pung tara rom tabadagi hauna security gi akan ba section thawranga loina na JCB sizinaduna eviction chathagi banne adubu eviction adu chathaba haurakpada khuladugi khunjasing na ayat apan pirakpadagi chawna irang thokhe adubu eviction chathaba du dangak senba lakiba DSP sapar maina na lusingba Kangpokpi police nipan suba IRB mapan suba IRB amasung special commando gi apunba personnel chaniga yangkhai rom na tear gas sel amasung rubber bullet shell kaya kaptuna irang adu control tawraba matung nungthil pung amarom tabada yum taret adu eviction chathaba loisan khe thokdok adu da soka pan thoki bagi paudi laite panba yabade ngarangi eviction adu Kangsup sirugi maiki dege makoi gi lamgi area da Kangsu Makhom village da laiba kuki purup ki miyoi sing na yum sajilakpani haina yana balak padage court ki case sathaduna lakhibane case adu da Kangsup sirugi khunja sing na ngamduna makoi gi lamgi area da niyam kaina sajilamba yum taret adu court ki order matungina eviction chathagi bane. Chada kun manga til na maram moiraga mahiroi sing school kanadre Ranjan pigliba mahiroi sing matam chana til gi hidak pijadabage chada kun manga di mahiroi sing school kaba ngamdri haina Health Minister Dr. Sapam Ranjan na phongdokre wapam asi Directorate of Health Services State Health Society na sinduna National Deworming Day gi ahanba round hogdokpagi thauramda athoiba mithunglen oina saruk yara duna phongdokhibane.